Mijing tabir ba khoi punok pu image TV na taram na okcha bol na Rajesh Kumar na khurumjari ngasigi maroi pauda security force amadi police unit singda governors unit citation 2026 plan thokre legal awareness for women in maths cyber theme da Manipur Central Jail da awareness program pangthokre Manipur da ing tappa hanjilak na ba rally chatkre loinana Assam da drug lalon basingna nomaina kapada police personnel ama tamthina sokre mapung oyo pau lobirsi Governors Unit Citation 2026 ke award ngasi security force amadi police unit singda lanthokre Manipur lenga ngasinduna pangthokiba investiture ceremony for the Governors Unit Citation 2026 ki thoram aduda Manipur ki Governor Ajay Kumar Bhala, Chief Minister Yumnam Khamsan, Deputy Chief Minister Losi Dikho, Home Minister Govindas Konthokjam amadi Art and Culture Manipur Minister Khuraijam Lokena Mithunglen Singh oina saruk yaki Palace Compound leiba MSFDS tapangthok kiwa thoram adugi manungsanna Governor na 19 Growal Rifles, 17 Assam Rifles, 38 Assam Rifles, 40 Assam Rifles, 2 Mahar Regiment, 25 BRTF, Kaching District Police, Senapati District Police, Chuchanpur District Police, 10 BSF Amadi 143 CRPF ta citation piduna puning thawat ki thoram aduga mari leinana Chief Minister Yumnam Khamsan haikibada May ahom lisingani kulumdoidagi hauduna thokleba irang asida thokkiba thodok kayada security force kayana miyoi lising humbudra hena changnaba yatna leiriba asida miyoi kaya kanbagi thodang lokhi ngasi fawbadasu section thorang kaya lokhatli masi khudingmak yamna thagatningai ni security forces singna achoba thodang lawrabasu akoi khudingmak asu amaga wari sanaduna amadi Satok chasin yahanaba honaduna mapung fana tangdu leitaba hajanaba honaminasi hainasu phondokhi loina the security forces as over thodang lawlasu we the people of Manipur we puna gyan taminaraga peace restore tonaba we wari sanaba amana amasang ba yanada bal yume amadu sanaba yanaba honabaduna koi punamaki mapung baba santi porko oigani aina thamjarakanda aitenjari jai Governor Ajay Kumar Bhalana award phangkraba unit singh bu thagatpa phongdokladuna hai award asina tungi mirol singda thona hapadanatana makha tanasu miyam amadi lan asibu ngak senbada security force singna achaubu thodang lorakpa oisanu hainasu phongdokhi and development go hand in hand. The synergy between security forces and civil administration has been crucial. Sustained peace creates the foundation for progress, and together we must continue to build a future of harmony and prosperity for Manipur. Jomi Coordination Committee ZCC na laikidraba BJP ke MLA Bungjagin Balte ki thawai yaudra haksang Delhi da puraga BJP ki headquarters manakta protest taunana thawang lokhotkre ZCC ki spokesperson Muan Jomi na phondok ki bagi matung inna Cherol amagi manungda Jomi Prupki lusing basingna laikidraba MLA ki thawai yaudra haksang puraga aijol phau chatkani Mafam adudagi Delhi fawa flight chatlaga BJP ki headquarters manakta khongjang changsinduna asumba wile fanghanaba thorang lokotkadabani hari kumja lisingani kulumdoi May ahumdagi thorakkiba phurupki kanglupki irang manungda meyoi kharana phubadagi phibam thin soktuna laikanarakiba BJP ki MLA adu haukiba February kumathoida Haryana gi Gurugram da laiba private hospital amada laikananaba ngamdana lekhidabani ma ki thawai yaudraba Haksang adu Chuchanpur District Hospital gi mok ta phibam kahendana thamli laikhidraba MLA asigi mathom mangam pangthok tringaida imung manunggi miyoi sing amasung Jomi Fruki lusing wasingna maru oina condition khara thamlakhi
administration da khudong chana midama district boundary nauna yathok nanabagi gazette notification thokduna thabak to onthokpaga loina kumja lising ani taratret ta khuyek pinakhiba memorandum of understanding thabak to onthokadabani haiba demand kaya torki thalon constituency dagi tram ahumlak mikhal da maipalakhiba bongjagin baltebu english ani kulumdoi gi megi marida meoi khrana imphal gi mafam amada tamthina phukibani thokliba kangluki irang adugi matangda chief minister gi office da security gi review meeting ama yauraga lamphel da leiba maki quarter da halakpada meoi khrana attack tawrakibani thodok aduda fibam thina sokpadagi mahak rims hospital da pukhatki madugi matungda mahak air ambulance da lengak na sinduna delhi da purga layankibani matam sangna lengba otpungamdana lairakibadagi fibam khara pharaduna hospital dagi discharge tawrakhi aduga chuchanpur da leiba mayumda lairurabani thodok adugi matangda central bureau of investigation natraga national investigation agency na mapung phana tigatpa leitri amasung chenaba amata phabus leitri haina mamang sahi september 12 da baltena prime minister narendra modi da aiba sirol thaduna wakatpa laikhrabani manipur state commission for women mscw amasung Manipur Central Jail anina punna khusamnana sinduna legal awareness for women in maths haiba themda nongmagi eba awareness program ama ngasi Manipur Central Jail Imphal da pangthokre thoram duga mari leinana MSCW ge chairperson Thumlip Tending from Monsang haikibada mafam sida lakpagi khongchat asi maru oina in maths singa hakthengnana unaduna makhoi awanungai wari taduna lenga ka tanaduna Paikat pham thokpa thabak thoram sing paikat anaba amadi khongchat asina inmate singi makhoi gi darkar oiba sing phongdok chanarbagi platform ama pibata natana makhoi matau karamna leiribagi haibadu khangnanabagi pandamda lakpa khongchat ni magna makha tarduna jail staff singna makhoi da thawai waidaba sexual harassment yauna orpi naibiba yawbagi thodok sing leirabadi phongdok nanaba haiduna aduma thong sing tatharam labadi madu hokchina loduna chap chaba thabak sing lokhatkani haiki thoramduda saruk yakibi w Phasatombi Devi MCS member secretary MSCW amasung assistant director IPR government of Manipur na invest sing na makhoi gi awa ana nungai tabana sing basing ikai hangoi baitana phongdok nanaba haiduna commission asina madu punamok adu ko hananaba honagani haiki mahakna makha taraduna inmate singna water supply electricity amadi health na singba basic amenities singi matang da su phongdok nalaba pungning sing siladuna commission asina mari leinaba department singda hiram sing asigi matang da su thabak paikhat anaba sangsin gani haiki handakta phal lautokiba MPSC na lauba examination 2022 da Taranthoi Shuba rank ta lakraba tarau tribe ki ahan ba me oidiba ke morning fa tarau harau taramna oktuna pongning thogat pagi tharam ama ngasi tarau tribe union tarau women union amadi tarau students union na sinduna Chandel district ki manung chana leiba tarau tribe na khundariba laishok singda pangthokre thoram aduda athoy mithunglen oina MLA 41 SC ST Chandel Dr SS Olis thoram mapu oina president CNPO DB Thamdok Francis ikai khumnaraba mithung oina SDO Sandel Rekimdar Khaling amadi blessing minister oina executive secretary TRBA Reverend Kotha Khulanna saruk yakhe thoram aduda athoi mithunglen Dr SS Olisna phungdok khibada Chandel district asi apikpa district ama oirabasu furup kayana khundariba labdam amani tongan ba furup sing asigi chatnabi nat culture fijat chakcha mipan tangde loinana Suni leje aduna masing yamjataba apikpa furupki ni khanduna poning sonthawa wakhal hanthawa tawroidabani ngasimak ke morning fana chauna mai park tuna Manipur lenga ki administrative service ta leigedoriba asimak apikpa tarau furupki khakta nate Manipur pun bagini aduna district ngasigi miyamasu lenga ki administration da asawa thodang launraba khonasi haina su phungdokhi
थोरम अदुदा सरुक याखिबा MPSC examination 2022 दा माइ पालक लबके मॉर्निंग फाना हाई महाकना माइ पालक लिबा असि माकी अपोक्प ममा अपाना माकी दमक कन्ना होना जखिबा कया अदुना लमजिंग ओइदुना खुलगी मियामना मंगोंदा पंगल थौना लौसिंग हापीखिबा अमदी माकी दमक ईश्वर निजबा अदुना माइ पाकपा असि ngamjrakpani लेबाक मियाम की थबक थोरम पांथोकपदा पदा मियाम की थौजालना हम्बल ओइना पांथोकपा ngamjagi हेनसु फोंदोखि थोरमदुदा मियामनसु अचंबा खुदोल पोट पीदुना पुनिंग थोगतपगा लोइनना ईश्वर की मफमदा याइफा थौजालसु निजखि पनबयाई के मॉर्निंग फा तराव असि चांदेल डिस्ट्रिक्ट की खुरिंगमुल विलेज दगिनी खुरिंगमुल विलेज दगी के मेला तराव अमसुंग के एस्टर तराव की मचानुपानी महाकना MPSC ना लौबा 2022 की एग्जामिनेशन असिदा अपुनबगी ओइना 33 सुबा रैंक लौरकपदा नततना ST कैटेगरी ओइना अनि सुबा रैंक ता एग्जामिनेशन असिदा पास तौरकपा ngamkhibani मणिपुर थोकलिबा लान असिदा अचौ असांग सेंजौ पाइबा सिंगददी कानाबा फंगलंबा याय अदुबु लाइरबा सिंगददी चैथेंग फंगली कांगलुक मसेल नुक्सिनाहंद नबा खतना हलगा करी तोंगजबनो हाइना वाइथौ चिरु नागा विलेज तगी रोटनीना फोंदोरली परफॉर्मेंस अमुको अमोवा पोरी लेमरोल अपुनबा मैरा पाइबी मणिपुर MSF अमदी कोहरगी लिसिंग मखादा ngasi मणिपुर दा इंग तप्पा हंजिलकनबा चटखिबा रैली दा फोंदोखिबनी रैली अदु वाइथौ बाजार लाइरेंबी संगलेंदगी हौरगा उसोई पोकपी बाजार दगी ममाई लेरगा रैली हौरकफम ओइरिबा वाइथौ बाजार लाइरेंबी संगलेंदा लोसिनखि रैली अदुदा थौबाल डिस्ट्रिक्ट की मनुंग चना लेबा वाइथौ अपुनबा मैरा पाइबी WEYA क्लब वाइथौ SWECA सोशल वेलफेयर एजुकेशन एंड कल्चरल एसोसिएशन थियाम कोंजेन TSKYC थियाम कोंजेन यूथ क्लब थियाम कोंजेन अवांग लेकाई सेओ साइंटिफिक एजुकेशनल वेलफेयर एसोसिएशन थियाम कोंजेन वारोक लेकाई ANMC अपुनबन नहरोल मरुप क्लब थियाम कोंजेन मनिंग लेकाई YSDO यंगस्टार डेवलपमेंट ऑर्गेनाइजेशन थियाम कोंजेन ममांग लेकाई सोलो सर्विस ऑन लिबरल ऑर्गेनाइजेशन थियाम कोंजेन समान सिंह लेकाई वाइथौ चिरु नागा विलेज वाइथौ समन तांकुल संगोम संग सुक्तु कारोंग मैरा पाइबी वाइथौ साइजन पालक मैरा पाइबी सौबोक कबुई सिंखम कबुई की अपुनबा मयाम सरुक याखि पीस रैली अदुगा मरी लेना वाइथौ चिरु नागा विलेज तकी रोशनीना मखा तारदुना हाई जाति विजाति की खेनबा अमत थमदना अखोई अमतनी हाइबा उतुना मणिपुर दा तंगदु लेताबा हंजिल हनबिउ हाइना अमत ओइना खोलाउ लाउबा खोंचतनी मणिपुर दा थोकलिबा लान असिदा मियाम की पुंसी लनथुम ngakpigani haina lakliba central force singna misang mikhai naina yengba central force singi tonganba miyeng asi yaningde amadi asopan nanglaba micham kayagi punsi ngakpide haina mara sikhi hoi aso sang sing na moine irang hojil laga lolani aduga lairaba khoi khungang da leiba miyam se asina khoi na lan khanjin bago dong na tawreba adum moine hinga ga khoi na si beje moida kari oijaba phangbege moida kyamu kana bado leirege abdo aisu khangjani moida so nakal amarom da core gi chairman Polindro Konsumna High Kibda Hokiba April Gi Taruk Amadi Taret Ki Lona Ahingda Tronglobby Awang Lekaida Yum Manungda Mamana Masa Kolaga Tumjaring Aida Yam Sakti Leraba RPG Kapsilaga Masa Anibuna Hato Pikiba Amadi Mamabu Tamtina Son Kiba Asi Condemn Tawi Isagi Yumda Laiba Sef Oihan Oi Haidaragasu Mapam Amata Sef Oidre Aduga Kurak Hangdana Laiba Security Forcing Laina Laina Taudo Adu थोअन बनी हाइना खोशाउन रोमियाम की इहो अदु होरक पदा जस्टिस फंगननबा होनबगी महुत्ता मखुत्ता पाइबा खुलाई अदुना नोंगोई मरु कापथुरक पदा मियोय अहुम अमगसु हातखिबा अदुबसु स्ट्रांगली कंडेम तवी हाइखि मसिदनतना उखुल डिस्ट्रिक्ट तसु मयुमदा हंजरकपा मियोय सिंगबु एम्बुस तौदुना तमथिना हातपिखिबा असिमक लाइबक थिबनी हाइखि हाइबी वखलंदा मरुइना
ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯤꯡꯁꯦ ꯃꯁꯤ ꯍꯟꯈ꯭ꯔꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯂꯣꯒꯥꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯍꯥꯏꯕ ꯑꯁꯨꯝꯕ ꯔꯦꯂꯤꯁꯤ ꯑꯩꯈꯣꯏ ꯖꯁꯇꯤꯁ ꯐꯪꯅꯅꯕꯗ ꯑꯩꯈoi ꯁꯤꯟꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯔꯕꯨꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDP ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯦ 3, 2023ꯇꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕ ꯂꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯍꯥꯟꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯂꯥꯛꯇꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯆꯔꯥ ꯍꯦꯟꯕ ꯂꯦꯞꯅꯅꯕ ꯍꯥꯏꯅꯕ ꯂꯥꯛꯄ ꯑꯗꯨꯗ ꯑꯣꯏꯅꯥꯝ SCꯒꯤ MLA ꯏꯔꯦꯡꯕꯝ ꯅꯂꯤꯅꯤ DC ꯕꯤꯁꯅꯨꯄꯨꯔ ꯄꯨꯖꯥ ꯂꯥꯡꯕꯝ IAS ꯅꯝꯕꯣꯜ PSꯒꯤ OC ꯑꯔꯤꯕꯝ ꯅꯕꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯁꯥ ꯁꯣꯟꯊꯔꯕ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠ PHC ꯑꯣꯏꯅꯥꯝꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯈꯥ ꯇꯥꯅ कनखत लाइकननब पुखत्रे हरी चुचामपुर मैतई यूनाइटेड कमिटी की को कन्वेनर नव निथौ जमना फोंदोरखिबदा होम मिनिस्टर गोविंदास कोंथौजम ओनाम SC के MLA आई नलिनी अमदी DC बिष्णुपुर पूजा इलांगबम लाक्तुना लिसिंगनी कुलुमदोगी मेगी तांग अहुमदगी हौदुना मणिपुरदा थोकलिबा चही अहुम हेलकलबा इरांग असिगा मरी लेनना illegal oiba arm group sing union home minister amadi state government ani punna chahi amagi manungda disam tohongani loinana IDP sing athu matamda periphery area sing da resettlement tohongani haina thajaba piram bana premjitna chara henbui khongjang sangchilamba adu withdraw tawre haiki IDP takhalambam jemo maiteina phongdokhibada tha asigi tang mari dagi hauduna premjitna chara henbui khongjang sangchilakliba असी लम्हेनब कुकी खुलाई पाइबसिंग असी फाजिनबियु पुसिनबियु IDPसिंग असी मयुमदा हंजिलहनबियु हाइबा डिमांडसिंग लोइनना संगसिलकपनी अदुबु डिमांडसिंग असी होम मिनिस्टर गोविंदास कोंथौजम लाकलगा चही अमगी मनुंगदा डिमांडसिंग असी माइ पाकना पांथोकलगनी हाइना थाजबा पिरंबना चरा हेनबे खोंजंग असी हंदोकले हाइखी होम मिनिस्टर कोई मफम असे लेंबिरकना सार गोविंदास अमदी SP अमदी नमोनगी OC DC न चिंबा मयाम लेंबिरकना ngasi सार गोविंदासना आयु सही अमगी मनुंगदा हाइबा यामा प्रेमजिना थांगलिबा दिमाल असिबु सोइदना माइपाकना पांथोअगनी मयाम की लुसिंगबा अखोगी MLA मिनिस्टर सिंह असिना सेंटर की लुसिंगबा सिंह मरुओना प्राइम मिनिस्टर होम मिनिस्टर न सिंगबदा मयेक सेंगना पाउदमदुना मणिपुर की अवाबा मायोकनरबा मियाम असि इंगना नुआइना लेहनरबा को थादबियु अखोगी मियाम असि खमथेंगना वानरबनी हाइबसि काउथोकपिगनु हाइना सोशल एक्टिविस्ट अमा ओरिबा फाउंडेशन फॉर रूरल अर्बन डेवलपमेंट की प्रेसिडेंट एल तोमबना अपील तरोली अखोगी वारब मियाम मरकसिदा नोमगी चरा अमफाव तानबा नमजदबा इमुंग कयासु लैरिबनी मसा मसागी एरिया तोआन तोआना लैजरिबा मैतै नागा मैतै फांगल न सिंगबा पुनमक असि हौजिक लैरिबा हिंसागी इरांग असिना मरम ओइदुना चथोक चसिन तौबदा अथिंगबा थमखिबदगी नोमगी चरा ताननबा होटनबदा अवाबा मायोकनरी सेंटर अमसुंग स्टेट लेंगाकी लुसिंगबसिंगना मियामगी वा खंगदे आइगी इमुंग मरी मताना नुंगाइरगा लोरे हाइबगी वखलोन थादोकपिरगा खुनाइगी अमदी लैबाकी याइफत थौरांगसिंगदा पुक्चल सेंगना माइ ओसिन बिरबदी अखोय पुनोक शांति लेना नुंगसिना हिंगबा ngамगनी हाइना महाकना फोंदोखी मई इसिंग पेट्रोल डीजल साथोंग गैस न सिंगबगी ममलदी अत्यापकना वांखलगली अदुगा नाकल अमरोमदा मियामगी थबक सुफम नोंफमदी लैसिलक्त्रे मियाम असिबो लुसिंगबिरबा चीफ मिनिस्टर ना कुपना खंथबिरगा हौजिक मायोकनरिबा हिंसागी इरांग असिगी वारोइसिन पुरकननबा थौरांग पाइखतपियु मियामनसु मदुदा मतेंग पांगननबा मतम
पुनमक्ता सेम सादुन लेमिनसी हाइब वफम सोशल वर्कर तोमबना फोंदोरली Northern Directorate Shillong Sinba Annual Award Ceremony Fangthokri 14 Battalion Gi Hemam Bhagachandra NER West Male ANO Aduga Thoksom Ravana West Female ANO Airwing Gi Kundrakpam Harishna West Male ANO Dem College na West College Manipur Aduga 65 Manipur Girls Battalion Gi West ANO Akoijam Sundari Devina Ningthokong Higher Secondary School Wu Amuk Overall Best School Award Lokri Battalion Simaki Laitan Them Chanchanna Overall Best Cadets SW Manipur Award Fangkre Overall Best SD Manipur Award na Konsam Moramba Air Wing na Fangkre Kuki narco terrorist sing na lamdam asige yelhomi sing da satharak liba mihat mipun gi thabak asida India lengak na sawatuna adum leibagi mawong da laklabadi UFO na tuminna leithok pangamloi aikoi gi ngamkhai da singnarak liba sing adugi mayok da UFO na chapchana lepkani haina Universal Friendship Organization UFO gi maike dagi pen na phongdor li Langthawal Kunjad Labor UFO headquarter the Pangthokiba Pawgimi from Amada Organization Asiki Secretary General Y Mairaba Angomna High Komjal Singh Ani Kurumdogi Me Omdagi Hona Kuki Narco Terrorist Singna Lamdam Asida Makoigi separate administration Amadi separate land Ama Tanan Bagidabak Universal Declaration of Human Rights Ki Article 3, 4 Amadi 5 Pu violate Tauruktuna Jamjraba Micham Miam Kaya Ama Hatpa Horakli Maru oina chahi yamlaba nupi hanubi amabu makoina hingna mai thakiba jiribam da angang ahum yauna punna myoi taru tamthina hatpi kiba hamjit amadi linthoi nganbi hairiba angang ani asibu makoina khudum chalaba matung tamthina hatkibada natana ngasimak aikoigi yelho phurup ama oiriba tangkul ichi naw singda fawa makoina mihat mipun gi thabak sing chatharak libani loinana kuki terrorist singna maitai khaktada natana lamdam asige yelho phurup singda atamnaba lan tawduna makhoi lam khopchinnanaba honrakliba asi UFO na yengduna laithokpa ngamde makoina Central Force singi manak nangna bunker sajinduna tampaki lamdam attack torokpa ngamba haibasi India lengakna kuki terrorist sing asi sawatli haina lawduna lawdaba ngamloi makoina Chatharakliba terrorism ni thabak asida India lengak su yaurabra haiba asisu UFO na haidabangam loi asigumba thawong sing asi leptana chatharakpa tarabadi yellow phurup pendabadagi pankhai wang malan kiduna lamdam asida hena tangdu leitadaba phibam ama oirakpa yai haiki maram aduna su da leiriba kuki militant sing asi logi matung ina deport tauhan gadabani loinana state lengak amadi India lengak na athuba matamda terrorism gi thabak asi levan view haibasi UFO gi dimani amadi chathok chasin yadana leiba national highway sing asi hangdok piduna free oina chathok chasin yahananaba lengak na honagadabani maru oina lamdam asidagi mitop masak hangdok nanabagi dabak NRC chatna halu haiba miyam gi demand asimasu lengak asina thabak oina paikhat nanaba hotnagadabani haiki Tanjariba asai haijariba aikoigi violence lepiyo deport tobiyo aikoigi foreigner singse aduga NRC se masi tawdingaida aikoigi kanosi censorship tobiyo haibna singba aikoigi kano singse masi aikoi demand oina thamjage Ngarang ahing drug lalon basingna Kasar district ki Assam Manipur border da chahiyang khaima surba senior Assam police personnel ama nomaina kaplam badagi phibam thina sok padagi ngasi Guwahati da lai ingnanaba airplane da pukre hari thodok adu ngarang nubidang pungni palom tarakpa adu aida Dinglang area da anti drug operation chathabada thokibani choklaba police personnel adu Havildar Sharif Hussain Kaji Kawi Nongoi maru ani kapsilambani amana pokki sarukta aduga amana pokki makha thangba sarukta soki mahaki phibam losilakpadagi ngasi Guwahati da pukhibani hairi aroibada maroy paw amuhanna
Security Force Amadi Police Unit Singda Governors Unit Citation 2026 Lanthokre. Legal Awareness for Women in Match Haiba Timda Manipur Central Jail the Awareness Program Pangthokre. Manipur ing tapa hanjalakna naba rally chatkre. Loinana Assam da drug lalon basing na nongway na kapada police personnel ama tamti na sokre. Ngasigidamakta di PAODAM pijaba matang asira losinjare medjang tabir bakwai puno po amukahanna kurumjari.